ꯃꯇꯝ ꯑꯁꯤꯗ ꯍꯜꯂꯛ ꯂꯥꯏꯖꯉꯝꯕ ꯍꯥꯏꯕ ꯅꯤꯡꯊꯧꯅ ꯆꯍꯤ 14 ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯟꯈ꯭ꯔꯕ ꯃꯇꯨꯡ ꯆꯤꯡꯈꯨ ꯇꯦꯜꯍꯩꯕꯅ ꯑꯃꯨꯛ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯟꯈꯠꯂꯛꯄꯒꯤ ꯀꯦꯒꯦ ꯂꯩꯕꯥꯛ ꯄꯨꯝꯕ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯆꯥꯍꯣꯡ ꯉꯥꯍꯣꯡꯅ ꯄꯥꯟꯈꯠꯂꯛꯄ ꯃꯇꯝ ꯇꯟꯖꯥ ꯊꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯥꯄꯨ ꯁꯟꯖꯦꯟꯕ ꯀꯧꯕ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡꯕꯨ ꯅꯨꯡꯁꯤꯖꯕ ꯀꯥꯎꯔꯦꯟ ꯁꯟꯁꯤꯡꯕꯨ ꯅꯨꯡꯁꯤꯅ ꯆꯥꯅ ꯇꯧꯖꯕ ꯃꯤꯁꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯥꯎꯔꯦꯟ ꯁꯟꯌꯥꯝꯒꯤ ꯃꯇꯨ ꯃꯃꯥꯟ ꯇꯛꯊꯣꯛ ꯅꯥꯟꯊꯣꯛꯂꯒ ꯑꯃꯗꯤ ꯃꯆꯥ ꯃꯁꯨꯃꯛꯇꯗꯒꯤ ꯍꯦꯟꯅ ꯂꯨꯅ ꯆꯥꯅ ꯃꯥꯅ ꯏꯔꯨ ꯃꯥꯏꯊꯖꯊꯣꯛꯄꯤꯔꯒ ꯀꯥꯡ ꯍꯌꯤꯡꯒꯤꯗꯃꯛ ꯃꯥꯅ ꯍꯦꯛ ꯉꯝꯖꯕ ꯃꯈꯩ ꯇꯔꯨ ꯇꯅꯥꯟꯅ ꯊꯝꯖꯔꯕ ꯁꯪꯒꯣꯟꯗ ꯀꯥꯡꯃꯩ ꯅꯤꯡꯊꯤꯅ ꯈꯨꯗꯣꯛꯄꯤꯔꯕꯗ ꯃꯍꯥꯛꯀꯤ ꯄꯣꯊꯥꯐꯝ ꯈꯪꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯅꯥꯄꯨ ꯁꯟꯖꯦꯟꯕꯅ ꯑꯁꯨꯝꯅ ꯃꯇꯝꯁꯤꯗ ꯁꯥ ꯁꯟ ꯂꯨꯅ ꯆꯥꯅ ꯇꯧꯖꯕꯁꯦ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯕꯥꯛꯇ ꯂꯪꯅꯨꯕꯤ ꯁꯟꯕꯤꯅ ꯀꯣꯏꯅ ꯊꯨꯡꯅ ꯆꯠꯉꯩꯗ ꯎꯔꯛ ꯈꯪꯂꯛꯂꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯂꯪꯅꯨꯕꯤ ꯁꯟꯕꯤꯅ ꯈꯜꯂꯛꯏ, ꯅꯥꯄꯨ ꯁꯟꯖꯦꯟꯕ, ꯅꯪꯅ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯗꯤ ꯑꯉꯛꯄ ꯄꯣꯛꯏ꯫ ꯅꯪꯒꯨꯝꯕꯗꯤ ꯃꯥꯂꯦꯝꯁꯤꯗ ꯑꯇꯥꯡꯕꯅꯤ꯫ ꯀꯥꯎꯔꯦꯟ ꯑꯇꯩ ꯃꯄꯥꯜꯗꯤ ꯃꯅꯤꯡ ꯊꯨꯡꯅ ꯆꯥꯕ ꯐꯪꯂꯝꯗꯕ ꯌꯥꯏ꯫ ꯂꯪꯅꯨꯕꯤ ꯑꯩꯒꯤ ꯏꯄꯥꯜ ꯃꯇꯝ ꯈꯔꯗꯪꯗ ꯑꯣꯏꯔꯕꯁꯨ ꯆꯥꯖꯍꯧꯔꯁꯅꯨ꯫ ꯑꯩꯅ ꯉꯝꯕ ꯈꯔꯗꯪꯗꯤ ꯅꯪꯒꯤꯗꯃꯛ ꯆꯥꯀꯨꯂꯟ ꯀꯨꯕꯤꯔꯝꯂꯒꯦ꯫ ꯀꯣꯔꯧꯁꯤꯡꯕꯨ ꯈꯔꯅꯤꯗꯪꯗꯤ ꯑꯩꯁꯨ ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯔꯒꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯂꯪꯅꯨꯕꯤ ꯐꯤꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯅꯥꯄꯨ ꯁꯟꯖꯦꯟꯕꯅ ꯂꯩꯔꯤꯕ ꯁꯟꯌꯥꯝ ꯃꯔꯛꯇꯨꯗ ꯂꯪꯅꯨꯕꯤꯗꯨ ꯌꯥꯎꯔꯛꯂꯦ꯫ ꯁꯟꯒꯥꯔꯛꯄ ꯃꯇꯝ ꯅꯥꯄꯨ ꯁꯟꯖꯦꯟꯕꯒꯤ ꯁꯪꯒꯣꯟꯗ ꯀꯨꯜꯂꯔꯦ꯫ ꯁꯪꯒꯣꯟꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯀꯥꯎꯔꯟꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯟꯖꯤꯜꯂꯛꯂꯕ꯭ꯔꯥ ꯆꯤꯠꯊ ꯅꯥꯟꯊꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯁꯤꯡ ꯊꯤꯔꯛꯏ꯫ ꯑꯗꯨꯕꯨ ꯍꯦꯟꯕꯨ ꯍꯦꯜꯂꯝꯂꯦ꯫ ꯂꯪꯅꯨꯕꯤ ꯀꯧꯕꯤ ꯁꯟꯕꯤꯗꯣ ꯎꯔꯛꯂꯦ꯫ ꯂꯪꯅꯨꯕꯤ ꯎꯕꯗ, ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯇꯧꯔꯛꯂꯤꯕ ꯃꯇꯧꯁꯤꯅ? ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯔꯕꯒꯤ ꯃꯅꯨꯡꯗ ꯀꯣꯔꯧ ꯅꯣꯡꯕꯇꯁꯨ ꯁꯟꯂꯥꯛꯇꯕ ꯑꯣꯟꯊꯣꯛꯅ ꯅꯤꯡꯊꯤꯖꯈ꯭ꯔꯕꯤ ꯁꯟꯕꯤ ꯑꯃ ꯊꯣꯏꯔꯛꯂꯦꯗꯣ ꯉꯁꯤꯗꯤ꯫ ꯑꯁꯨꯛ ꯅꯤꯡꯊꯤꯖꯕꯤ ꯁꯟꯕꯤ ꯑꯁꯤꯕꯨ ꯃꯄꯨ ꯀꯅꯥꯒꯤ ꯑꯣꯏꯔꯤꯒꯕ? ꯀꯔꯝꯅ ꯃꯁꯤꯕꯨ ꯑꯩꯒꯤꯁꯤꯗ ꯆꯪꯂꯛꯂꯤꯕꯅꯣ? ꯀꯥꯎꯔꯦꯟ ꯁꯟꯕꯤꯁꯤꯗꯤ ꯑꯇꯩ ꯀꯥꯎꯔꯦꯟ ꯁꯟꯒꯁꯨ ꯃꯥꯟꯅꯗꯦꯅ ꯁꯤꯗꯤ꯫ ꯉꯛꯁꯝ ꯇꯣꯟꯗꯥꯡꯁꯤꯁꯨ ꯀꯣꯟ ꯊꯧꯔꯤ ꯂꯤꯐꯝ ꯅꯥꯏꯗꯦꯁꯦ꯫ ꯅꯤꯡꯊꯤꯕ ꯃꯆꯤꯒꯤ ꯆꯤꯈꯣꯡꯗꯁꯨ ꯀꯣꯟ ꯊꯧꯔꯤ ꯂꯤꯐꯝ ꯂꯩꯇꯦꯁꯦ꯫ ꯀꯔꯝꯕ ꯁꯪꯒꯣꯟꯗ ꯀꯔꯝꯕ ꯀꯣꯟꯐꯩ ꯈꯥꯗꯨꯅ ꯀꯣꯟ ꯊꯧꯔꯤ ꯂꯤꯐꯝ ꯅꯥꯏꯍꯟꯗꯕꯕꯨ ꯀꯣꯟꯁꯤꯜꯂꯤꯒꯕ? ꯀꯥꯎꯔꯦꯟ ꯁꯟꯕꯤꯁꯤꯗꯤ ꯂꯥꯏꯔꯗꯅ ꯃꯄꯨꯗꯨ ꯆꯤꯡꯂꯧꯁꯨ ꯈꯪꯅꯤꯡꯈ꯭ꯔꯦꯗ꯫ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯀꯅꯥꯒꯤ ꯑꯣꯏꯔꯤꯒꯕ? ꯑꯁꯤ ꯍꯥꯏꯔꯗꯅ ꯅꯥꯄꯨ ꯁꯟꯖꯦꯟꯕꯗꯣ ꯋꯥꯈꯜ ꯉꯥꯏꯍꯥꯛꯇꯤ ꯈꯜꯂꯤ꯫ ꯈꯜꯂꯨꯔꯕ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄꯒꯤ ꯁꯪꯒꯣꯟꯗ ꯂꯩꯔꯤꯕ ꯁꯟꯁꯤꯡꯗꯨꯒꯤ ꯃꯊꯪ ꯃꯊꯪ ꯁꯖꯤꯛ ꯍꯥꯞꯂꯛꯄꯗ ꯂꯪꯅꯨꯕꯤꯒꯤꯁꯨ ꯁꯖꯤꯛ ꯁꯔꯨꯛ ꯊꯨꯡꯏ꯫ ꯁꯖꯤꯛꯇꯣ ꯊꯋꯥꯏ ꯇꯥꯅ ꯆꯥꯖꯩ ꯀꯥꯎꯔꯦꯟꯗꯣ꯫ ꯃꯗꯨ ꯎꯕꯗ ꯅꯥꯄꯨ ꯁꯟꯖꯦꯟꯕꯗꯤ ꯇꯥꯏꯕꯪꯄꯥꯜ ꯄꯨꯝꯕ ꯀꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯒ ꯀꯥꯎꯔꯦꯟꯗꯨ ꯌꯦꯡꯅ, ꯀꯥꯎꯔꯦꯟ ꯍꯣ ꯅꯤꯡꯊꯤꯕꯤ, ꯃꯇꯝ ꯇꯟꯖꯥꯁꯤꯗꯒꯤ ꯊꯦꯡꯖꯤꯟꯈ꯭ꯔꯕꯗꯤ ꯃꯔꯥꯏꯕꯛ ꯐꯕ ꯅꯪꯒꯤ ꯃꯄꯨꯗꯣ ꯅꯤꯡꯁꯥ ꯊꯤꯔꯝꯂꯒꯅꯤ꯫ ꯀꯣꯔꯧ ꯅꯥꯔꯜꯁꯨ ꯆꯟꯁꯤꯜꯂꯛꯂꯦ꯫ ꯅꯪꯒꯤ ꯅꯨꯡꯇꯤꯒꯤ ꯌꯥꯔꯦꯛ ꯄꯣꯊꯥꯐꯝ ꯁꯪꯒꯣꯟ ꯇꯝꯅ ꯈꯣꯡꯗꯣꯏꯈ꯭ꯔꯣ꯫ ꯑꯩꯅ ꯅꯪꯕꯨ ꯈꯔꯥꯏ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯟꯅ ꯊꯤꯟꯗꯣꯛꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯅ ꯀꯥꯎꯔꯦꯟꯗꯣ ꯅꯥꯜꯂꯗꯨꯅ ꯁꯪꯒꯣꯟꯗꯨꯗꯒꯤ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯟꯅ ꯍꯣꯏꯗꯣꯔꯛꯏ꯫ ꯍꯣꯏꯗꯣꯛꯂꯝꯂꯒ ꯅꯥꯄꯨ ꯁꯟꯖꯦꯟꯕꯗꯣ ꯊꯣꯡꯒꯥꯜ ꯂꯥꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯇꯨꯡꯗ ꯑꯃꯨꯛ ꯂꯪꯅꯨꯕꯤ ꯏꯟꯅꯔꯦ꯫ ꯃꯥꯒꯤ ꯂꯥꯡꯑꯣꯟ ꯃꯇꯧꯗꯨꯗ ꯅꯥꯄꯨ ꯁꯟꯖꯦꯟꯕꯗꯨꯁꯨ ꯅꯨꯡꯑꯣꯜꯂꯦ꯫ ꯁꯥꯖꯩ ꯑꯃ ꯄꯥꯏꯔꯒ ꯇꯥꯟꯒꯦꯁꯨ ꯃꯗꯨ ꯉꯝꯂꯝꯗꯦ꯫ ꯂꯪꯅꯨꯕꯤꯗꯤ ꯃꯥꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯑꯗꯨꯝ ꯂꯥꯛꯏ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯅꯥꯄꯨ ꯁꯟꯖꯦꯟꯕꯅ, ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯀꯔꯝꯅꯁꯨ ꯑꯁꯨꯛ ꯅꯤꯡꯊꯤꯔꯕꯤ ꯁꯟꯁꯤꯕꯨ ꯀꯣꯟꯗꯩꯗꯕ ꯁꯟꯕꯤ ꯑꯣꯏꯅ ꯑꯩꯒꯤ ꯁꯪꯒꯣꯜꯁꯤꯗ
ngasi ahingsima thamlasirane mapuduna horelse karigumba thiraklabada hoidoklaga yabasibu karigi phajinduna thambiribano haina kaisuk nattabada haibirabasu yaise adugisu matakta machin tongba haingam tongamba kege moirang lebaki angam mathau kanagumbagi kauren oiramduna karisu nattabada aibu amu aranbasiduna lebak wathok oiragana kamdauba kauren sansibuna aina marolama yabi thawai mangama lupna nungsijabane kauren mana marolama aibu thadoklamno yadabane haujikpu aina tawgadoise karina asi haydana ngayakti haifam thokpum khangdana le adu aroibadadi thoklubama laina tambama leijaramnani khanduna langnubibu sangonda hoijinbi adudagidi sajikna chingba ningthina hunbiraga ahingdo yarek halle mathangi numini napu sanjinbana kauren sanya sanjabung maikei pang hoidorakpada magi hanagi kauren sanyamduga loinana langnubido thongal wangma lana chatlu haiba yakhidra adum napu sanjinba magi sangonda naishinduna leithokre atayade hanagi sanyamduna chatkraba tung phawbada langnubi madi sangondagi lengtho haiba yakhidra masidam moirangi napu sanjinbana ngakladuna paima loksi kupthana wakhal lisang thana khalai karinone kauren chanbisina tawriba matawsibo ngarang sina taibang miro ngangnaba yabadawna hek matawi ngasi asidana haina tanaba sugya yadana sangon sidagi lengtho hek mayadre karamnone tawrisibo adu wakhalda wajarabasu sanbisisu satkro haiduna hoidokpa amadi tanthokpa ngambagi pangaldi leiramde mana pamjana sangonda leijaba pambaduda hoidokpidre korou nongmasisu haukhre nongnani hena sangonchida napu sanjenmana hunba sajik amadi charu chanaina chara tamlaga ahau hauta jilawamu thoina thidaba makai napu sanjenbana magi thamoi singna nungsina luna chana tawjaba aduda penkhraduna napu sanjenbe sangondagi lengdana laikre matamdi nongma sum haujinki kauren chanbi mabudi thirakpa kana amasu leitre nongma asum haukibana loidam thaja makai amarum phajinkre masidagidi napu sanjenbana nongmagi suja nomjaba tawruba khudingda ningthina kanaba oikhiduna hanadagi nungai yabi marang kaiba yamna hengatkre asum tawna leirakpana chahi kumja ama phajilagle chahau nongauba leitana sangon leirik thanba yamna hengatkre adudagidi amuk amaromda yenglurabasu napu sanjenba magi loksa kharada leijabadusu lawbi lawren naidana chahigi phauthok chathok phaduna amadi ingkhol sambalgi insang napi morok hairo selopan mairen chingbagi pothok pumnamaksu ningthina pan phabada phaba haibado oiduna onthokpa mongi hainingai leitana nungai khatpa haibado oiraki mayam sigi mathakta amu napu sanjenba magi imung manu macha pumnam adusu amata nada yektana khuya tuchina langnubi mana lakpadudagi ingna maratamna panba haugatkre masidagidi kege moirang lebak pumbana napu sanjenba mabu manil naina sakhang narakle matawa sumna kege moirang lebaki napu sanjenba mahakna langnubi kaubi sanbi magi masik mangaldagi korou nongmagi nungai yabi marang kaiba haibaduma oikhalak napu sanjenba mahak masamaksu matamsida langnubi kaubi sanbigi mapaldagi haiba tasengna khangjaraki masidagidi matam kharagi tungda langnubido
ꯅꯥꯄꯨ ꯁꯟꯖꯤꯟꯕꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯆꯤꯡꯎ ꯂꯥꯏꯃꯛꯀ ꯆꯞ ꯃꯥꯟꯅꯅ ꯄꯥꯟꯗꯝ ꯂꯥꯛꯇꯨꯅ ꯀꯗꯥꯏꯗ ꯀꯔꯤ ꯁꯣꯏꯈꯤꯒꯗꯒꯦ ꯈꯟꯅ ꯃꯊꯛꯇ ꯊꯛꯅ ꯈꯟꯗꯦ ꯍꯥꯏꯕꯇ ꯈꯥꯛꯅ ꯍꯣꯠꯅꯈ꯭ꯔꯦ꯫ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧꯁꯤꯅ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯃꯆꯥ ꯀꯅꯥ ꯀꯅꯥꯒꯨꯝꯕꯅ ꯅꯥꯄꯨ ꯁꯟꯖꯦꯟꯕ ꯃꯍꯥꯛꯄꯨ ꯀꯂꯛꯃꯤꯍꯧꯈꯤꯕꯃꯛꯇꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯌꯦꯡꯊꯤ ꯍꯪꯒꯣꯏꯅꯕ ꯃꯤꯁꯛ ꯌꯥꯎꯔꯛꯂꯦ꯫ ꯑꯗꯨꯅ ꯊꯤꯟꯗꯅꯃꯛ ꯃꯄꯨ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯃꯛꯀꯤ ꯁꯅꯥ ꯅꯥꯀꯣꯡꯗ ꯀꯂꯛ ꯌꯦꯡꯊꯤꯕꯒꯤ ꯄꯨꯛꯊꯤꯟ ꯏꯊꯤꯟ ꯋꯥꯍꯩ ꯌꯥꯎꯁꯤꯟꯈ꯭ꯔꯦ꯫ ꯅꯥꯄꯨ ꯁꯟꯖꯤꯟꯕꯒꯤ ꯃꯔꯝꯗ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯔꯦ꯫ ꯇꯥꯔꯕ ꯃꯇꯨꯡ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧ ꯃꯥꯁꯨ ꯀꯂꯛ ꯀꯟꯖꯥꯎꯕ ꯐꯥꯎꯔꯦ꯫ ꯃꯅꯥꯏꯁꯤꯡꯗ ꯀꯥꯎꯔꯦꯟ ꯁꯟꯕꯤꯗꯨ ꯐꯥꯗꯨꯅ ꯅꯤꯡꯊꯧ ꯃꯥꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯎ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯇꯥꯎꯊꯈ꯭ꯔꯦ꯫ ꯑꯔꯣꯟꯕ ꯃꯤ ꯊꯥꯗꯣꯛꯇꯨꯅ ꯂꯪꯅꯨꯕꯤꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯋꯥꯈꯣꯡ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯈꯪꯗꯣꯛꯂꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯀꯣꯔꯧ ꯅꯣꯡꯃꯇꯪꯕꯨ ꯀꯥꯎꯔꯦꯟ ꯁꯪꯒꯣꯜ ꯊꯥꯗꯣꯛꯎ ꯌꯥꯔꯛꯇ꯭ꯔꯕ ꯂꯪꯅꯨꯕꯤꯗꯣ ꯁꯪꯒꯣꯜꯗꯨꯒꯤ ꯑꯇꯩ ꯁꯟꯌꯥꯝ ꯊꯥꯗꯣꯛꯄꯒ ꯂꯣꯏꯅꯅ ꯁꯪꯒꯣꯜ ꯊꯥꯗꯣꯛꯇꯨꯅ ꯀꯥꯎꯔꯦꯟ ꯁꯟꯌꯥꯝꯂꯛꯇ ꯇꯤꯜꯂꯒ ꯂꯝꯂꯦꯟ ꯃꯣꯏꯔꯥꯡꯒꯤ ꯁꯟꯖꯥꯕꯨꯡ ꯂꯝꯗꯝ ꯄꯥꯡꯗꯧꯕꯒꯤ ꯃꯇꯧ ꯂꯥꯡꯑꯣꯟ ꯑꯃ ꯑꯣꯏꯈ꯭ꯔꯦ꯫ ꯃꯁꯤꯗ ꯃꯣꯏꯔꯥꯡꯒꯤ ꯅꯥꯄꯨ ꯁꯟꯖꯦꯟꯕꯅ ꯉꯁꯤ ꯀꯣꯔꯧ ꯅꯣꯡꯗꯤ ꯀꯥꯎꯔꯦꯟ ꯁꯟꯕꯤꯁꯦ ꯁꯟꯌꯥꯝꯒꯤ ꯁꯜꯂꯛ ꯇꯤꯅꯤꯡꯕꯒꯨꯝ ꯑꯃ ꯇꯧꯏꯗ ꯃꯇꯧꯕꯨ ꯌꯦꯡꯅꯤꯡꯂꯨꯕꯒꯨꯝ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯪꯅꯨꯕꯤꯒꯤ ꯃꯉꯛꯀꯤ ꯀꯣꯟ ꯊꯧꯔꯤ ꯍꯨꯛꯇꯣꯛꯈꯤ꯫ ꯃꯇꯝꯁꯤꯗ ꯀꯥꯎꯔꯦꯟ ꯂꯪꯅꯨꯕꯤ ꯁꯟꯕꯤꯗꯣ ꯅꯥꯄꯨ ꯁꯟꯖꯦꯟꯕꯒꯤ ꯍꯛꯆꯥꯡ ꯀꯌꯥꯠ ꯀꯌꯥꯗ ꯃꯅꯝ ꯁꯨꯆꯨꯠꯅ ꯃꯔꯩꯅ ꯃꯈꯨꯕꯥꯛ ꯁꯠ ꯆꯠꯂꯦ ꯇꯧꯕꯤꯔꯝꯂꯒ ꯋꯥꯡꯂꯦꯟ ꯃꯤꯀꯨꯞ ꯈꯔꯗꯪꯒꯤ ꯃꯅꯨꯡꯗ ꯇꯐꯦꯡ ꯇꯐꯦꯡ ꯁꯪꯒꯣꯜꯒꯤ ꯑꯇꯩ ꯁꯟꯌꯥꯝꯂꯛꯇ ꯇꯤꯜꯂꯒ ꯍꯔꯥꯎꯅ ꯃꯃꯩ ꯐꯤꯔꯥꯜ ꯁꯥ ꯃꯈꯣꯡ ꯈꯨꯅꯤꯡ ꯈꯨꯃꯥꯡ ꯍꯣꯠꯅ ꯆꯣꯡꯂ ꯆꯣꯡꯂꯗꯨꯅ ꯑꯗꯨꯝ ꯀꯥꯎꯔꯦꯟ ꯁꯟꯌꯥꯝꯒ ꯂꯣꯏꯅꯅ ꯁꯟꯖꯥꯕꯨꯡ ꯂꯝꯗꯝ ꯄꯥꯡꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯁꯤꯅ ꯊꯣꯛꯈꯤꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯅꯥꯄꯨ ꯁꯟꯖꯦꯟꯕꯅ ꯃꯣꯏꯔꯥꯡ ꯈꯨꯜꯂꯛ ꯂꯩꯔꯛ ꯑꯃꯗꯤ ꯀꯥꯎꯔꯦꯟ ꯁꯟꯖꯥꯕꯨꯡ ꯊꯨꯡꯅ ꯀꯣꯏꯅ ꯊꯤꯔꯕꯁꯨ ꯀꯥꯎꯔꯦꯟ ꯃꯥꯕꯨ ꯊꯤꯖꯩ ꯑꯗꯨꯕꯨ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯃꯥꯕꯨ ꯐꯪꯗ꯭ꯔꯕꯗ ꯅꯥꯄꯨ ꯁꯟꯖꯦꯟꯕ ꯅꯤꯡꯉꯝꯗꯕ ꯃꯩꯆꯥꯛ ꯐꯥꯎꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯗꯣꯂꯥꯏ ꯄꯥꯕ ꯑꯅꯤ ꯅꯥꯄꯨ ꯁꯟꯖꯦꯟꯕꯒꯤ ꯌꯨꯝꯗ ꯂꯥꯛꯏ꯫ ꯗꯣꯂꯥꯏ ꯄꯥꯕꯗꯨꯅ ꯑꯉꯝꯕ ꯅꯪꯒꯤ ꯅꯤꯡꯊꯤꯔꯕꯤ ꯀꯥꯎꯔꯦꯟ ꯁꯟꯕꯤ ꯑꯃ ꯂꯩ ꯍꯥꯏꯅꯔꯤꯕꯁꯤꯕꯨ ꯃꯐꯝ ꯀꯩꯗ ꯊꯝꯕꯤꯕꯒꯦ ꯑꯃꯨꯛꯇꯗꯤ ꯃꯤꯠꯌꯦꯡ ꯇꯥꯖꯒꯦ꯫ ꯅꯥꯄꯨ ꯁꯟꯖꯦꯟꯕꯅ ꯍꯤꯛꯂꯕ ꯈꯣꯟꯊꯣꯛꯇ ꯅꯤꯡꯉꯝꯗꯕ ꯃꯩꯆꯥꯛꯅ ꯗꯣꯂꯥꯏ ꯄꯥꯕ ꯑꯅꯤꯒꯤ ꯃꯐꯝꯗ ꯏꯅꯤꯡꯊꯧꯒꯤ ꯗꯣꯂꯥꯏ ꯄꯥꯕ ꯑꯅꯤꯃꯛ ꯀꯔꯤ ꯍꯥꯏꯅ ꯄꯥꯎꯗꯝꯂꯁꯤꯒꯦꯅꯦ? ꯑꯩꯍꯥꯛꯄꯨ ꯂꯩꯔꯝꯕꯅꯤ ꯑꯩꯒꯤꯗ ꯀꯥꯎꯔꯦꯟ ꯁꯟꯕꯤ ꯅꯤꯡꯊꯤꯔꯕꯤ ꯑꯃꯅ ꯃꯇꯝ ꯈꯔ ꯃꯗꯣꯝ ꯂꯥꯛꯄꯤꯗꯨꯅ ꯑꯗꯨꯕꯨ ꯉꯔꯥꯡ ꯀꯣꯔꯧ ꯅꯣꯡꯉꯥꯟꯕꯗꯒꯤꯗꯤ ꯀꯥꯎꯔꯦꯟ ꯁꯟꯌꯥꯝꯂꯛꯇ ꯇꯤꯟꯗꯨꯅ ꯆꯥꯛꯇꯥꯕ ꯆꯠꯈꯤꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯐꯅ ꯊꯤꯔꯕꯁꯨ ꯊꯤꯕ ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯗꯣꯂꯥꯏ ꯄꯥꯕ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯅ ꯀꯥꯎꯔꯦꯟ ꯁꯟꯒꯤ ꯋꯥꯁꯤꯅ ꯇꯣꯞꯅ ꯊꯝꯈ꯭ꯔꯒ ꯏꯅꯤꯡꯊꯧꯅ ꯀꯦꯒꯦ ꯑꯉꯝꯕ ꯅꯍꯥꯛꯄꯨ ꯍꯧꯖꯤꯛꯃꯛ ꯁꯅꯥ ꯁꯪꯒꯥꯏꯗ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯔꯛꯏ꯫ ꯅꯥꯄꯨ ꯁꯟꯖꯦꯟꯕꯗꯣ ꯗꯣꯂꯥꯏ ꯄꯥꯕꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯗꯨꯗꯤ ꯍꯤꯛꯇꯣꯛꯄ ꯌꯥꯗꯕꯅꯤꯅ ꯗꯣꯂꯥꯏ ꯄꯥꯕ ꯑꯅꯤꯗꯨꯒ ꯂꯣꯏꯅꯅ ꯃꯣꯏꯔꯥꯡ ꯀꯪꯂꯥ ꯀꯥꯔꯛꯂꯦ꯫ ꯃꯣꯏꯔꯥꯡ ꯀꯪꯂꯥ ꯌꯧꯕꯒ ꯀꯦꯒꯦ ꯅꯤꯡꯊꯧ ꯆꯤꯡꯈꯨꯅ ꯅꯥꯄꯨ ꯁꯟꯖꯦꯟꯕꯗ ꯀꯥꯎꯔꯦꯟꯗꯨꯒꯤ ꯃꯔꯝ ꯑꯃꯗꯤ ꯃꯔꯤ ꯃꯈꯣꯡ ꯄꯨꯝꯕ ꯂꯣꯏꯅ ꯍꯪꯂꯦ꯫ ꯃꯔꯤ ꯃꯈꯣꯡ ꯈꯪꯂꯕ ꯃꯇꯨꯡ ꯃꯄꯨ ꯂꯩꯇꯕ ꯁꯟꯗꯣ ꯅꯤꯡꯊꯧꯒꯤ ꯃꯁꯥꯏꯀꯣꯟꯗ ꯊꯝꯁꯤ, ꯀꯔꯤꯒꯨꯝꯕ ꯀꯥꯎꯔꯦꯟ ꯁꯟꯗꯣ ꯐꯪꯂꯕꯗꯤ ꯀꯦꯒꯦ ꯀꯪꯂꯥꯗ ꯄꯨꯈꯠꯂꯛꯎ ꯌꯥꯊꯪ ꯇꯥꯎꯊꯔꯛꯂꯦ꯫ ꯃꯄꯨ ꯅꯥꯏꯗꯕ ꯀꯥꯎꯔꯦꯟ ꯁꯟꯕꯤꯗꯨꯒꯤ ꯃꯄꯨꯗꯤ ꯅꯤꯡꯊꯧꯗꯨꯅ ꯑꯣꯏꯅꯤꯁꯨ ꯇꯥꯛꯄꯤꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥ ꯇꯥꯔꯕ ꯃꯇꯨꯡ ꯅꯤꯡꯕ ꯀꯥꯏꯅ ꯍꯜꯂꯛꯂꯦ ꯃꯌꯨꯝꯗ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯥꯡꯒꯣꯟ ꯎꯈꯣꯛꯇꯦꯟꯗꯨꯗ ꯋꯥꯈꯜ ꯄꯣꯠꯂꯨꯝ ꯑꯣꯏꯗꯨꯅ ꯂꯩꯔꯤꯉꯩ ꯀꯥꯎꯔꯦꯟ ꯁꯟꯌꯥꯝꯒ ꯂꯣꯏꯅꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯇꯝ ꯑꯣꯏꯔꯛꯄꯗ ꯂꯪꯅꯨꯕꯤꯁꯨ ꯂꯣꯏꯅꯔꯛꯂꯦ꯫ ꯂꯪꯅꯨꯕꯤ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯏ ꯅꯤꯡꯉꯝꯗꯕ ꯃꯩꯆꯥꯛ ꯐꯥꯎꯔꯝꯕꯗꯣ ꯐꯈ꯭ꯔꯦ꯫
ꯁꯖꯤꯛ ꯄꯤꯖꯔꯦ, ꯀꯣꯟ ꯊꯧꯔꯤ ꯍꯨꯞꯆꯤꯟꯕꯤꯔꯦ꯫ ꯑꯗꯨꯕꯨ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯃꯔꯛꯇ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯄꯨꯕ ꯋꯥꯈꯜꯒꯤ ꯏꯊꯛ ꯏꯔꯩ ꯏꯔꯣꯏꯅꯔꯦ ꯀꯥꯎꯔꯦꯟ ꯁꯟꯕꯤꯗꯨ ꯅꯤꯡꯊꯧꯒꯤ ꯁꯪꯒꯥꯏꯗ ꯊꯤꯡꯀꯠꯂꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯁꯤꯗ ꯁꯟꯕꯤ ꯃꯥꯕꯨ ꯊꯤꯡꯀꯠꯂꯔꯣꯏꯒꯦ, ꯍꯌꯦꯡ ꯏꯅꯨꯡ ꯇꯩꯅ ꯉꯥꯜꯂꯒ ꯑꯣꯏꯅ ꯊꯤꯡꯀꯠꯂꯒꯦ ꯄꯥꯏ ꯃꯅꯨꯡꯗ ꯈꯟꯈ꯭ꯔꯦ꯫ ꯁꯟꯕꯤꯅ ꯁꯪꯒꯣꯟꯗ ꯍꯟꯖꯤꯜꯂꯛꯂꯦ ꯍꯥꯏꯕꯁꯦ ꯅꯤꯡꯊꯧꯒꯤ ꯑꯔꯣꯟꯕ ꯄꯥꯎ ꯂꯧꯕ ꯃꯤꯅ ꯈꯪꯈ꯭ꯔꯦ꯫ ꯍꯦꯛ ꯈꯪꯈꯤꯕꯒ ꯅꯤꯡꯊꯧꯒꯤ ꯃꯅꯥ ꯌꯧꯔꯦ꯫ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯁꯟꯕꯤꯗꯨꯅ ꯃꯥꯒꯤ ꯅꯥꯛꯇ ꯊꯤꯜꯂꯛꯄ ꯉꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯛꯃꯟꯗ꯭ꯔꯕꯗ ꯑꯁꯥꯎ ꯀꯥꯝꯕꯤ ꯃꯩꯍꯧꯔꯦ꯫ ꯃꯅꯥꯏ ꯑꯆꯥꯟꯕ ꯑꯃ ꯌꯦꯡꯅ ꯑꯣꯟꯊꯣꯛꯄꯅꯤ꯫ ꯅꯥꯄꯨ ꯁꯟꯖꯤꯟꯕ ꯃꯥꯅ ꯍꯟꯇꯛ ꯇꯧꯔꯤꯕꯁꯤꯗꯤ ꯑꯃꯨꯛꯇꯕꯨ ꯅꯤꯡꯊꯧꯒꯤ ꯌꯋꯥꯗ ꯍꯤꯛꯇꯣꯛꯄ ꯂꯩꯔꯛꯇꯕ ꯃꯍꯥꯛꯅꯤ꯫ ꯑꯩꯃꯛꯅ ꯃꯁꯥꯃꯛꯇ ꯀꯥꯎꯔꯦꯟ ꯑꯗꯨ ꯊꯤꯡꯀꯠꯂꯣ ꯍꯥꯏꯔ ꯐꯥꯎꯕꯗ ꯅꯇꯥ ꯁꯦꯟꯗꯥꯟꯅꯕ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯂꯥꯛꯆꯈ꯭ꯔꯦꯗ꯫ ꯇꯌꯨꯝ ꯃꯆꯥꯟꯕ, ꯉꯁꯤ ꯏꯅꯨꯡ ꯇꯩꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯁꯟꯕꯤ ꯑꯗꯣ ꯅꯣꯏꯅ ꯂꯧꯔꯨꯒꯗꯕꯅꯤ꯫ ꯍꯣꯏ ꯏꯅꯤꯡꯊꯧ, ꯁꯟꯕꯤꯗꯣ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯏꯐꯝꯗ ꯈꯨꯠꯁꯤꯟꯅꯒꯗꯕꯅꯤ꯫ ꯃꯗꯨꯒꯤ ꯊꯣꯏꯅ ꯆꯤꯡꯅꯕꯤꯒꯅꯨ, ꯅꯅꯥꯏ ꯑꯩꯈꯣꯏ ꯂꯩꯖꯔꯤ, ꯐꯅꯕ ꯁꯣꯏꯗꯅ ꯁꯤꯟꯖꯒꯦ꯫ ꯅꯤꯡꯊꯧꯅ ꯁꯤꯜꯂꯤꯕ ꯊꯧꯔꯥꯡ ꯄꯨꯝꯕ ꯀꯥꯎꯔꯦꯟ ꯁꯟꯕꯤ ꯂꯪꯅꯨꯕꯤ ꯃꯥꯗꯤ ꯆꯤꯉꯨ ꯂꯥꯏꯒꯤ ꯁꯩꯑꯣꯟ ꯑꯣꯏꯕꯅꯤꯅ ꯊꯣꯛꯂꯒꯗꯕ ꯊꯧꯗꯣꯛ ꯄꯨꯝꯕꯒ ꯂꯣꯏꯅꯅ ꯉꯝꯅꯕ ꯈꯪꯗꯣꯛ ꯎꯊꯣꯛꯈꯤ꯫ ꯐꯠꯇꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯂꯒꯅꯤ ꯈꯪꯂꯕꯗ ꯊꯤꯟꯊꯗꯅ ꯀꯥꯎꯔꯦꯟꯒꯤ ꯁꯛꯇꯝꯗꯤ ꯃꯥꯡꯍꯟꯗꯅ ꯆꯤꯉꯨ ꯂꯥꯏꯒꯤ ꯃꯇꯦꯡ ꯄꯨꯊꯣꯛꯇꯨꯅ ꯅꯥꯄꯨ ꯁꯟꯖꯤꯟꯕꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯗ ꯅꯥꯄꯨ ꯁꯟꯖꯤꯟꯕꯒꯤ ꯀꯥꯎꯔꯦꯟ ꯑꯗꯨ ꯂꯥꯛꯏ꯫ ꯑꯍꯤꯡꯒꯤ ꯆꯤꯛꯍꯟꯕ ꯃꯇꯝ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕ ꯅꯥꯄꯨ ꯁꯟꯖꯤꯟꯕ ꯃꯥꯒꯤ ꯃꯪ ꯑꯃ ꯃꯪꯉꯤ꯫ ꯃꯪꯗꯨꯗ ꯀꯥꯎꯔꯦꯟ ꯁꯟꯗꯨꯅ ꯃꯥꯕꯨ ꯌꯦꯡꯅ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯂꯣꯟꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯎ, ꯀꯦꯀꯦ ꯃꯣꯏꯔꯥꯡ ꯂꯩꯕꯥꯛꯀꯤ ꯅꯥꯄꯨ ꯁꯟꯖꯦꯟꯕ, ꯅꯪꯗꯤ ꯇꯥꯏꯕꯪ ꯑꯣꯏꯕꯅ ꯀꯔꯤꯁꯨ ꯈꯪꯗꯅ ꯅꯤꯡꯉꯥꯏꯗꯅ ꯈꯣꯝꯂꯦꯟ ꯇꯨꯝꯈꯨꯟ ꯇꯥꯟꯗꯨꯅ ꯂꯩꯔꯦꯗꯣ꯫ ꯑꯩꯗꯤ ꯅꯪꯒꯤ ꯅꯨꯡꯉꯥꯏꯔꯕ ꯀꯥꯎꯔꯦꯟ ꯁꯪꯒꯣꯟꯁꯤꯗ ꯋꯥꯡꯂꯦꯟ ꯃꯤꯀꯨꯞ ꯑꯃꯠꯇ ꯆꯣꯟꯊꯅ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯦ꯫ ꯍꯧꯖꯤꯛꯁꯤꯗꯒꯤ ꯈꯔꯗꯪ ꯊꯤꯟꯊꯈꯤꯕꯗ ꯅꯪꯕꯨ ꯌꯦꯛꯅꯕꯅ ꯂꯥꯡꯒꯣꯏ ꯆꯟꯁꯤꯟꯈ꯭ꯔꯅꯤ꯫ ꯏꯍꯥꯛ ꯊꯛꯈꯤ, ꯅꯪ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯕ ꯇꯥꯔꯦ꯫ ꯊꯤꯜꯂꯕꯅꯤ, ꯈꯣꯝꯂꯦꯟ ꯃꯤꯀꯞ ꯊꯣꯛꯂꯣ, ꯍꯧꯒꯠꯂꯣ, ꯂꯥꯛꯑꯣ꯫ ꯑꯩꯍꯥꯛꯄꯨ ꯍꯧꯖꯤꯛꯃꯛ ꯑꯩꯅ ꯅꯐꯝꯗ ꯎꯍꯜꯂꯤꯕ ꯂꯝꯗꯝꯒꯤ ꯌꯥꯡꯗꯧ ꯂꯝꯕꯤꯁꯤꯗ ꯄꯨꯗꯨꯅ ꯂꯣꯏꯕꯤ ꯆꯤꯡꯒꯤ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝ ꯑꯁꯨꯛꯄꯁꯤꯗ ꯊꯤꯜꯂꯔꯣ ꯂꯥꯎ꯫ ꯊꯤꯜꯂꯒꯅꯨ, ꯑꯩꯍꯥꯛ ꯏꯗꯣꯝ ꯍꯦꯛꯇ ꯃꯆꯠꯈ꯭ꯔꯒꯦ ꯍꯥꯏꯕꯁꯨ ꯅꯪꯒꯤ ꯅꯨꯡꯁꯤꯅ ꯍꯨꯛꯆꯔꯝꯕ ꯁꯪꯒꯣꯟ ꯀꯣꯟ ꯊꯧꯔꯤ ꯃꯆꯥꯁꯤꯗ ꯅꯪꯒꯤ ꯊꯃꯣꯏꯅꯨꯡꯒꯤ ꯇꯁꯦꯡ ꯇꯁꯦꯡꯂꯕ ꯅꯨꯡꯁꯤꯕꯒꯤ ꯂꯪꯂꯥ ꯑꯃ ꯌꯥꯎꯅ ꯄꯨꯟꯗꯨꯅ ꯂꯩꯕꯅꯤ꯫ ꯏꯗꯣꯝ ꯆꯠ ꯉꯝꯗ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯏꯗꯣꯝ ꯆꯠꯂꯦ, ꯅꯍꯥꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯧꯔꯔꯣꯏ꯫ ꯊꯤꯜꯂꯒꯅꯨ, ꯍꯧꯖꯤꯛꯃꯛ ꯅꯐꯝ ꯂꯥꯡꯗꯒꯤ ꯌꯥꯀꯥꯗꯨꯅ ꯑꯩꯕꯨ ꯃꯄꯨ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯒꯤ ꯈꯨꯠꯇꯒꯤ ꯇꯥꯗꯅꯕ ꯊꯧꯁꯤꯜꯂꯔꯣ꯫ ꯅꯪꯒꯤ ꯃꯤꯠꯌꯦꯡꯈꯥꯗ ꯑꯩ ꯂꯩꯖꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯋꯥꯡꯂꯦꯟ ꯁꯥꯡꯊꯕ ꯌꯥꯔꯣꯏꯗꯧꯔꯤꯀꯣ꯫ ꯑꯁꯨꯝꯅ ꯅꯥꯄꯨ ꯁꯟꯖꯤꯟꯕꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯗ ꯀꯥꯎꯔꯦꯟ ꯂꯪꯅꯨꯕꯤ ꯃꯥꯅ ꯀꯣꯂꯣꯏ ꯄꯥꯎꯃꯤꯟꯅꯕꯤꯔꯛꯄꯁꯤꯗ ꯃꯪꯗꯨꯅ ꯃꯃꯤ ꯍꯦꯛ ꯁꯥꯝꯈꯤꯕꯒ ꯇꯨꯡꯒ ꯃꯥꯡꯒꯗ ꯇꯥꯏꯕꯪ ꯃꯤꯀꯞ ꯊꯣꯔꯛꯂꯦ꯫ ꯇꯨꯝꯂꯝꯕꯗꯒꯤ ꯅꯥꯄꯨ ꯁꯟꯖꯤꯟꯕ ꯈꯨꯗꯛꯇꯨꯗ ꯃꯌꯨꯡ ꯃꯣꯝꯕ ꯁꯪꯒꯥꯏꯒꯤ ꯊꯣꯡꯂꯦꯟ ꯅꯥꯇꯩꯗꯣ ꯀꯥꯡ ꯆꯥꯔꯒꯤ ꯄꯨꯔꯣꯟ ꯁꯠꯇꯨꯅ ꯇꯥꯟꯈꯣꯡ ꯀꯥꯡꯂꯒ ꯀꯥꯎꯔꯦꯟ ꯂꯪꯅꯨꯕꯤꯒꯤ ꯅꯥꯛꯇ ꯇꯟꯅ ꯇꯐꯤꯡ ꯇꯐꯤꯡ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯀꯣꯟ ꯊꯧꯔꯤꯗꯣ ꯍꯨꯛꯇꯣꯛꯄꯤꯔꯦ꯫ ꯋꯥꯔꯤꯁꯤꯒꯤ 95 ꯁꯨꯕ ꯇꯥꯡꯀꯛ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯦ꯫ ꯑꯗꯣꯝꯅ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯨ, ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯤꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯋꯥꯔꯤ ꯑꯅꯧꯕ ꯂꯥꯛꯄꯗ ꯈꯪꯅꯕꯒꯤꯗꯃꯛ ꯕꯦꯜ ꯑꯥꯏꯀꯟꯗ ꯅꯝꯕꯤꯌꯨ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫